Tamjari, Times of Manipur Tom Tibiki, The Morning Talk, Raising the Voice, Meng Tabiriba, Kwaipunamapo, Han Moktada, Taram Noksari. Nasi Ayukta Fongba, Tonga Pause Singi, Ahan Balamaida, Kadikarama Pona Mapu and Yawagi Havadu Puna, Yemunasi, Ahan Bada, Isel Express. BJP the Sanglakiba Congress, MLA Nipangi disqualification case, Yaksang Matunda, Lekai Tarabe Yari, have a pause na Iselgi, Ahanba, Mapunga Pawedi. Chief Minister Delhi Fangkre rises about making notification Tokre have a pause so Yauri, Atopa, Amada, Akan extra local Lagani Haba Minister Radisangi, Wapam, Luina, you Tamina Bada, Mamana Bana Kapada, Amasiri, have a pause na, it's still express King Asi, Gea, Maru Pau in a Fongle, Matanga is Iraipa. Manipur ki Rajya Sabha sit amagin mikhan ki notice thokre opposition singidi mirep kaukre ringi di kaukdre haiba pawsna irepa ki mapung aiba pawari manghan tangan ke singi daita 5-star English kun na puragani question leak oiba da chenaba sing action laukhat kani haiba wafam kui pawsisu mapung aiba pawari walking sat ki ba nupa ma kaplam le sek tawduna pusalakli haiba pawsna irepa ki mapung aiba pawari mathangda huelan paw Infant airport coronavirus oiramgadra singnaba case ama thengnakre Rims ki isolation water thamkreba pausna huelam pau ki banner headline oina phongli class 12 exam gi suwathok thorokle biology ki wahang sel lik oiki senaba sing putoktuna serak fanganana CID crime branch ta aiba seron thakre heba pausina Huelam Pau ki mapung eba pau oiri atopa pau amada nomaina kapada ama sire senabi mioi police na phare ATM ka skimming tawbada senaba nan local ani foreman arrest tawkhre haiba pau singasna Huelam Pau ki mapung eba pau ori mathangda Lamjingba Times coronavirus thengnanaba mogdil chathabada miyam mi paina khre coronavirus confirm tawba leitri mioi ama Rims ki isolation ward thami haiba Rims ki MS ki wafam yauri moreda COVID-19 sandorok pada ngathon nabi thorang iho hona lairi haiba paw sisu mapung aiba paw ri atopa paw mada Lilong Higher Secondary School Madrasa ki thodokta senaba sing lemna tharoi haiba Education Minister TS Radhesamgi wafam naungna thau pogadaba Milan ki thomi kungama pan ning thongna wasak lokre haiba pawsna Lamjingba Times ki mapung aiba paw ri mathangda narod ki thodang Question leak oibada senaba sing cyber crime na faba hore akan ba serak pin na ba lo sem na ba khanar gani haba Education Minister Radhesam ngarang pangthokiba paugi mifamgi pausina naron thodangi mapung ba pau oire Rims da coronavirus nare haibi confirm to ba case amta leitre haba MS Professor Arun Kumar gi wafam phongli atopa pawamada Head Minister na Indon Myanmar border da yengsin ba sakadori 5-star English school na asangba sen puthok pada yana kreba pausna naron thodangi mapung ba pawri matangda phongna fam Manipur yauna state kharagi delimitation ki commission same kre haiba pausna pongna fam pause gi oina di banner headline oina phongli Rajya Sabha gi mikhan mas kun ga tarukta pangthok na ba notification thokre haiba pausisu mapung aiba yauri Lilong Higher Secondary ki thodokta senaba sing police na fagale department ki su inquiry committee na thikalak action logani haiba khogi Education Minister ki wafam loinana atopa pawamada ngasi rabi amasung NNPZ ga unaduna draft agreement gi wafam khanaragani haiba wafam asna phongna phongi mapung aiba pawari matangda sanalipa Manipur da coronavirus yorle hainami painarure Kolkata Imphal da pairakpa Air Asia da yarokpa Assam asa ama Rims ta lying li haiba pawsna sanalipa ki mapung aiba pawari Rajya Sabha gi mirep puthokna ba wa tanaruna ba semester Delhi da leiri habi wafam loinana Aran Rabina NNPC ga Delhi da lona unagadori haiba pawsna sanai pakim pung e pawri aroi bada Sangai Express Asami ama isolation ward ta thamkhre haiba pawsna Sangai Express ki mapung e paw ori atoba paw mada question leak ohen bada aramba thong sathaba mi amata lemna tharoi haiba gi wafam yauri Miyam tinba thorom yaithokpa phai haiba center gi wafam loinana Rajya Sabha gi seat ki election notification thokre haiba pawsna Sangai Express ki mapung oiba paw oiri ngasi Imphal da phongba tong pawse sing asigi maroiba pawsing amadi ate topa paw khargi matangda khana nenana budamak aikhoi gi studio da lengsidun lebiriba se social scientist tamodana bilaisamni tawang taramokse tawang asigi tong pawse sing se aikoina hangana yengma matamda coronavirus si aikoigi Chingnarap ti tawba adu akon badadi magi si akoigi confirm ti oidri haibagi akoigi Assamese masa amaka Imphal da yauri haibagi pausi yamna maru oina ngasigi pause sinda phongli atopa pawma da ujiksi
ꯕꯗ ꯍꯥꯏꯕ ꯇꯥꯏ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯅ ꯀꯥꯞꯄꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯋꯥꯐꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯇꯥꯃꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤ ꯍꯧꯖꯤꯛꯁꯤ ꯑꯆꯧꯕ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯤꯕ ꯀꯤꯅꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯌꯧꯁꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯕꯒꯤ ꯆꯩꯔꯛ ꯑꯃꯈꯛ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛꯁꯤ ꯑꯁꯥꯃꯤꯁ ꯑꯃ ꯔꯤꯝꯁꯀꯤ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯇ ꯂꯩꯕꯒꯤ ꯋꯥꯐꯝꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯁꯤ ꯅꯨꯡꯅꯥꯡꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯀꯤꯕ ꯄꯣꯛꯄ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯑꯃ ꯂꯥꯛꯄꯁꯤ ꯇꯥꯃꯣ ꯃꯁꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯍꯧꯖꯤꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯇꯅꯤꯛ ꯇꯅꯤꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯇꯥꯃꯣ ꯀꯩ ꯊꯝꯃꯤꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯣꯚꯤꯗ-19ꯁꯤꯀꯣ ꯃꯥꯒꯤ ꯃꯃꯤꯡ ꯑꯅꯧꯕ ꯍꯣꯡꯈ꯭ꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯝ ꯑꯌꯥꯝꯕ ꯂꯣꯏ ꯀꯤꯅꯔꯦ ꯑꯗꯨꯒ ꯂꯝꯗꯨꯗ ꯃꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗꯨꯗ ꯑꯅꯥꯕꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯈꯔ ꯐꯕ ꯑꯅꯥꯕ ꯑꯃ ꯑꯅꯤꯒ ꯂꯩꯔꯗꯤ ꯃꯁꯤꯡꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯑꯣꯡ ꯂꯥꯛꯏꯗꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯔꯥꯡꯒꯤ ꯋꯥꯐꯝꯗꯨ ꯍꯥꯏꯐꯦꯠ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯣꯈꯥꯛ ꯆꯤꯡꯅꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯤꯄꯥꯏꯅꯕ ꯄꯣꯛꯅꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯀꯤ ꯁꯨꯄꯔꯇꯦꯟꯗꯦꯟꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦꯀꯣ ꯃꯥꯁꯤꯒꯤ ꯀꯦꯁꯁꯤ ꯑꯣꯏꯔꯣꯏ ꯀꯩꯅꯣꯗ ꯁꯤꯝꯇꯣꯝꯁꯤ ꯂꯩꯇꯦ ꯐꯤꯚꯔꯗꯤ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯃꯥꯁꯤ ꯂꯨꯖ ꯃꯣꯁꯟꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯃꯥꯒꯤ ꯀꯩꯅꯣꯗ ꯌꯨꯅꯤꯠꯇ ꯁꯦꯄꯔꯦꯠ ꯌꯨꯅꯤꯠꯇ ꯂꯩꯔꯒ ꯌꯦꯡꯉꯤꯗꯅ ꯑꯗꯣ ꯑꯣꯏꯗꯧꯒꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗ ꯃꯤꯄꯥꯏꯅꯕ ꯌꯥꯝ ꯍꯥꯏꯕꯁꯦ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯨꯅ ꯃꯤꯄꯥꯏꯒꯟꯕꯁꯦ ꯁꯦ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯃꯗ ꯇꯧꯔꯁꯨ ꯇꯧꯅꯤ ꯍꯥꯏꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗꯒꯤ ꯊꯥꯎꯒꯁꯦ ꯍꯦꯛꯇ ꯔꯦꯠꯇ ꯏꯟꯅꯕꯤ ꯀ꯭ꯌꯨ ꯂꯦꯞꯅꯔꯒ ꯊꯥꯎ ꯂꯧꯅꯕ ꯑꯗꯒꯤ ꯇꯧꯕ ꯍꯧꯖꯤꯛꯁꯦ ꯍꯦꯛꯇ ꯃꯥꯛꯁꯀꯁꯦ ꯍꯦꯛꯇ ꯊꯤ ꯈꯪꯗꯕꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯦꯅꯤꯇꯔꯤ ꯈꯨꯠꯁꯥ ꯍꯥꯞꯅꯕꯒꯁꯦ ꯍꯦꯛꯇ ꯗꯤꯃꯥꯟꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯁꯦ ꯈꯔ ꯌꯥꯝ ꯑꯦꯂꯔꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯦꯂꯔꯠ ꯑꯣꯏꯕꯗꯨꯗ ꯋꯤꯠ ꯄꯦꯅꯤꯛ ꯀꯣ ꯀꯤꯔꯒ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯀꯣꯚꯤꯗ-19 ꯃꯛꯁꯤꯗꯤ ꯃꯥꯗꯤ ꯅꯨꯡꯁꯤꯠꯇ ꯆꯠꯄ ꯃꯍꯤꯛꯇꯤ ꯅꯠꯇꯦꯗꯅ ꯏꯁꯥꯗꯒꯤ ꯂꯧꯅꯕ ꯑꯌꯥꯝꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯥꯏ ꯄꯤꯔꯤꯕ ꯗꯤꯔꯦꯛꯁꯟ ꯃꯥꯏ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯏꯟꯕ ꯆꯪꯉꯤꯅ ꯃꯍꯤꯛꯁꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯗ ꯄꯨꯡ 2 ꯂꯩꯔꯒꯗꯤ ꯍꯛꯆꯥꯡꯗ ꯆꯪꯕ ꯑꯣꯏꯔꯗꯤ ꯐꯩꯒ ꯍꯥꯏꯔꯤꯕ ꯑꯗꯩꯗꯤ ꯈꯨꯠꯇ ꯑꯣꯏꯔꯒꯅ ꯃꯤꯅꯤꯠ 35 ꯈꯨꯠ ꯉꯥꯏꯇ ꯍꯥꯝꯇꯣꯛꯎꯒ ꯍꯥꯏꯔꯤꯕ ꯑꯗꯩ ꯆꯥꯏꯅꯤꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅ ꯚꯤꯇꯥꯃꯤꯟ ꯁꯤ ꯗꯤꯐꯤꯁꯤꯌꯦꯟꯁꯤ ꯂꯩꯇ꯭ꯔꯗꯤ ꯅꯣꯡꯃꯒꯤ ꯆꯝꯄ꯭ꯔꯥ ꯃꯍꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯍꯩꯀꯨꯁꯤ ꯌꯥꯝ ꯐꯅꯤ ꯈꯜꯂꯤ ꯑꯗꯨꯒꯨꯝꯕꯗꯨ ꯆꯥꯔꯒꯗꯤ ꯚꯤꯇꯥꯃꯤꯟ ꯁꯤꯁꯤ ꯔꯦꯖꯤꯁꯇꯦꯟꯁꯤ ꯁꯨꯝ ꯀꯟꯅ ꯂꯩꯔꯒꯗꯤ ꯆꯪꯉꯣꯏꯒ ꯍꯥꯏꯕꯒꯤ ꯋꯥꯐꯝꯒ ꯄꯤꯔꯤꯀꯣ ꯑꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯉꯁꯤꯗ ꯌꯥꯎꯔꯤꯁꯤ ꯆꯥꯏꯅꯥꯒꯤ ꯃꯣꯏ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯃꯣꯏ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅ ꯃꯥ ꯍꯤꯗꯥꯛꯁꯤ ꯄꯨꯊꯣꯛꯑꯦ ꯍꯤꯗꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯟꯁꯤꯂꯤꯅꯥ ꯖꯨꯌꯣꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯃꯃꯤꯡꯗꯣ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯃꯥꯅ ꯃꯤ 10ꯁꯦ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯗ 19ꯁꯦ ꯅꯥꯕ ꯐꯔ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏ ꯂꯦꯇꯦꯁ ꯄꯥꯎꯅꯤꯀꯣ ꯑꯗꯣ ꯃꯁꯤ ꯐꯤꯚꯔꯁꯦ ꯍꯤꯗꯥꯛꯁꯦ ꯆꯥꯔ ꯃꯇꯨꯡꯗ ꯌꯥꯝ ꯖꯔ ꯍꯜꯂꯦ ꯍꯥꯏ ꯑꯗꯨꯅ ꯃꯥꯅ ꯁꯤꯅ ꯁꯣꯏꯗꯅ ꯂꯥꯌꯦꯡꯕ ꯉꯝꯃꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯤꯄꯥꯏꯅꯕꯅꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯗꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯉꯝꯃꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯐꯅꯕ ꯇꯧꯁꯤꯒꯦꯅ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯕꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯏꯟꯗꯤꯌꯥꯒꯤ ꯉꯁꯤ 38 ꯁꯨꯈ꯭ꯔꯤꯁꯤ ꯏꯇꯥꯂꯤꯌꯥꯟ 13 ꯌꯥꯎꯔꯤꯅꯦꯕ ꯀꯃꯥꯏꯅ ꯇꯧꯗꯅ ꯏꯇꯥꯂꯤꯌꯥꯟ 13ꯇꯨ ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯗꯨ ꯃꯅꯨꯡꯗ ꯆꯪꯉꯝꯃꯤꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯕꯣꯔꯗꯔꯗ ꯏꯌꯥꯔꯄꯣꯔꯠꯇ ꯆꯦꯛ ꯇꯧꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣই ꯏꯔꯝꯗꯝ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯊꯧ ꯄꯨꯕ ꯑꯗꯒꯤꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯐꯤꯛꯁ ꯇꯧꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯅ ꯃꯁꯤ ꯆꯥꯎꯈꯠꯇꯕ ꯂꯩꯕꯥꯛ ꯚꯨꯇꯥꯟꯗꯒ ꯍꯧꯖꯤꯛ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃ ꯊꯦꯡꯅꯩ ꯑꯗꯣ ꯃꯣꯏ ꯌꯥꯝ ꯊꯤ ꯑꯦꯂꯔꯠ ꯑꯣꯏꯔꯤꯁꯦ ꯆꯥꯎꯈꯠꯇꯕ ꯂꯝꯁꯤꯡꯁꯤꯗꯗꯤ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯣ ꯆꯥꯎꯈꯠꯇꯕ ꯂꯝ ꯍꯥꯏꯁꯦ ꯀꯔꯤꯗ ꯑꯣꯏꯔꯤꯅꯣ ꯍꯥꯏꯔꯒ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯗ ꯌꯥꯝ ꯈꯦꯠꯅꯩꯕ ꯆꯥꯎꯈꯠꯄ ꯂꯝꯗꯗꯤ ꯗꯥꯛꯇꯔꯁꯤꯡꯗꯨ ꯑꯩ ꯁꯤꯖꯅꯨ ꯑꯇꯩ ꯂꯥꯏꯅꯥꯁꯤꯡꯁꯤ ꯁꯟꯗꯣꯛꯑꯝꯗꯅꯕ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯒꯦ ꯀꯥꯏꯅ ꯆꯣꯡꯊꯔꯤꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯩꯀꯣ ꯁꯕꯃꯦꯔꯤꯟꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯩꯅꯣ ꯑꯦꯛꯇꯤꯚ ꯀꯩꯅꯣ ꯑꯣꯏꯕꯁꯤ ꯂꯤꯛ ꯑꯣꯏꯔꯛꯄꯗ ꯀꯅꯥ ꯀꯨꯝꯗꯣꯏꯅꯣ ꯑꯀꯨꯝꯕ ꯃꯤꯗꯨ ꯂꯣꯏ ꯁꯤꯗꯣꯏꯅꯦꯕ ꯃꯔꯩꯗꯨ ꯂꯩꯁꯤꯟꯕꯗ ꯃꯤ 10ꯃꯨꯛ ꯆꯪꯉꯦ ꯈꯜꯂꯁꯦꯕ ꯂꯣꯏ ꯁꯤꯗꯣꯏꯅꯤ ꯑꯃꯅ ꯂꯩꯁꯜꯂꯦꯅ ꯁꯤꯔꯅꯤ ꯑꯃꯃꯨꯛ ꯆꯠ ꯈꯔ ꯂꯩꯁꯟꯗꯣꯏꯅꯤ ꯑꯃꯃꯨꯛ ꯀꯨꯝꯊꯔ ꯈꯔ ꯂꯩꯁꯟꯗꯣꯏꯅꯤ 10ꯃꯨꯛ ꯁꯨꯕꯗꯤ ꯄꯨꯔꯥ ꯂꯩꯁꯟꯗꯣꯏꯅꯦꯕ
aduna di entire country je kan doi ne ba adu da kana ka ai di mai ba yam ning double lam da di kana mu kumu ya do man de ba ado hajiki maming le ba sokhat pa Japan gum China gum ba mai ba yam sibilam jing je di pai ngai thole ba ihan kum ge ado masi mai lam jigi responsible lo buse khara section phe yam nuai te ta ba da hai di 16 positive Italian tourists India manung da leiramba gaije aduna today it is become 31 lakh na state ase ju masi mane aduna yam kininga ba aduna yam section view phai so long as ai gi lebak sida ama leitringai di kaisu sing ninga leite da na tra adu yam section view phai khale do housing rang to bi ba dumak se social media da akhona social media da kayum kan da khona comment pi matam da yaringai makha da ju mijas yogi phai tamo marak sida ngarangi thogdok sida tonga social media haibudu da tamo thasarak pane thadorok photo sing si health services ki director na di mock deal tawne habi wafam si tholak pai batare ado manipuri praja sing na di yamna kadami pai nei timings da mari leina department hai tai mari health department na mock deal tawsi tauge haga sumayam hana mangjo haidok piragadi hena fagada adubu hojikti social media asti amtina advance orabnina ngarang in nungdin phawda manipur gi miyam se askum mi pai pok pasi masi section da bi maong oibra ta mane mock deal taw ninga su ko tawbra tawdabra aseng makhangre tawge khalsu hana haidok kadam ne akhoi manipur gi dam tawidana akhoi ngasi ji rising day ne ja hana haido di phaidana ha imphal mayol da leba battalion amda rising day ne do haidra de pung 3 ka ta phade kapkhana phuduna bodrong da ka khal mayang mi pai pakchen chen gum jane ba any admai to was de hana mai yam sensitive ba kanoni na hana haidok pi bazu mathau tai na khale aduna ngarang se yumda kaida angang nubi yam pakhne ba adubu ina khan badane amma burzu aigi leizari ba hana gi normal da leraga deal to pheng khale panic ki we basi tawon thokte yam nungai na men ta na ko adi nang na sai takpi badu maina yaksang gi kumai lakpo sida khud samna phate ai si yaksang ta ban jobudi khud pura samna doi ni do chumdre ne aduna masidaga sisu kari kamain to gadabno kum gi thokpane na tawudraga su nungai te na khara makai di section ba tai section tharang lo phai volunteer sing na khud sa hamna ba poche ga ju thambi ta na di natraga na masa na ju kha purak ta na adu khara di jo ton to phai maram di naraga di hoji phawdi ta sigi be poni na ko punsi ji tang ju tang mani khara section madi phai khale hujik lei ba phim si manipur sarkar na mari leina ba health department na gi tholok serong gi matung ni ngarang imfan da yori ba assam dagi la ko gi assamese oi ba USC hoji pawgi ne di coronavirus na ba gi poti leitri habi wafam si sengdoi amorong da ngarang pangthok ki ba mock deal ni na hari ba post si so hana mangjong na leiri ba health department na miyam da khangan ba oiragadi hena fawgadabani ai wafam phongdorok pa galwena hujik si selasi da coronavirus ki case si leitraga su miyam na hena section bagi mathau tai habi wafam doni tamona thabire si tam makata na ponafam pausida manipur yang state khargi delimitation ki commission sengre habi wafam si yauri masi state asida di yam alarming oiba polamani adu atopa india gi atopa state sing di akoi north east yaudana 2008 da delimitation ki thabuk si loisin grade bu north east ki oina di se normal si la edana delimitation ki post la ke bani du akoi gi missing gi matung ina yengaga hemtorok panina state asigi ching masung tamda masi mi paina ba khadi phaw dong tori da masi kamaina yemba ye kita delimitation commission je yamna maru eba commission mani ka masi 1952 da 1963 da 1973 da dagi maru ina 83 2004 da mathang mai rak semgre semba jida ayambana magi mi masing hekal leidana mi masing hekal pagi magi assembly ki segment kendra jingdo constituency jingida magi semtok semjin tawraga sid hekal pasu yaidana se kudamoina jammu and kashmir sid nipan mo hekal tori ko moigi adu akhoi gi su north east ko in state mari ni nagaland ne arunachal pradesh ne assam ne aduga akhoi gi keno ne ko manipur ne adu kashmir ga yawarga tawdoi sida hana budi chumi amna all india gi 2008 loi gena akhoi ju loi bia bane da security point of view da
लेबने मोई कंफर्म तौरे 100% सिक्योरिटी पॉइंट ऑफ व्यू प्रॉब्लम लेट्रे हजिसे तौरनी मरुना चिंगी तम अखोई मी मसिंगजे हंदकसु मी मसिंग यामना से चीफ मिनिस्टर वोटर मसिंगसु लेरंबसिंगदु लौथोखरे मपानगी गायदना अदे अखोई द हेन इशन मजु यावदना अदो हंदकidi इलेक्शन स्टेट इलेक्शन कमिशनर याम फजना स्क्रीनिंग कुपना तवेबो अदुना तवबनिना मी मसिंग हाना अखोई मी मना माय वोटर लिस्ट अनि का चलमबदो अदुजु लौथो नि अदुगा मी दी हेकलमगनि मसिंग को मसी मपानगी संग मचंगदबा अखोइजु मसिंग हेगरबन थोइदना अदा सांगा मतमजे तौरक्तबनिना हेगतपदी मथौ ताबा अदा ओवरऑल इंडिया की बिलो 25 लाख की पॉपुलेशन दी मोइना इवन मंत्री की सीट पावा अखोइगी 13 हेलोइदबनी 13 हेलोइदबनी गाम पीरिसे हेंगलकदोइनी अदगिदी लेरिबा अखोइगी पंचायती राज सिसु 3 टियर लाकदोइनी ग्राम पंचायत की लेरिबा ग्राम सभा ने ग्राम पंचायत ने अदगी पंचायत समिति ने जिला परिषद ने अखोइदा अनि खतंग लेदना 2 टियर सिस्टम नै जखोइ मी मसिंग याम दबैनेबा म्युनिसिपालिटी का जे हजि काउंसिल का कनो लेरमबदगी ओनखलैसे मसी माय मी मसिंग दुगिनेबा डिलिमिटेशन तौबा कांदा अखोई से अइना सुम खंजबदा हाना लेरमबा लेगापसिंगसु माय केंद्र की फेवर याम तौबा से माना वोट मी मसिंग खर लेबदो परेंग जाना सेंबा याबदो सोमदा मचेरम कोथोकपी अदा सोमदा मचेरम चंगजनबी तौद्रने अदो खाइदो खाइजिन तौबसे अदो मसी यामना कन्वीनियंट होइना से नोई थोंजू केंद्र मंगा हाइसेबा से परेंग जा लाइब क्यांगबै परेंग सथगिबदो परेंग जा तो तुरे वांगना म लेखरगा तो याम नुगाइबा तोंगा याम नुगाइबा केनो मनेबा फजन तौबिरदे अदो मसिदा बुक्सेल सेंगना मिसिंग दुदिगा सिरेंकत यारगा हेंकसनु अदुगा माय लमजिंगदो केंद्र जिदु कोनगी नुगाइ होनबको हंदक पाइबा सरकार पाइबा अइना कारनबि मोंगेगा हे कोथोक कोसिन तौदना लंगदबान केंद्र दो कोई थोंजू केंद्र की मचिन जिदा कवागे दो खरा यावइदो असोमने सुम चखि याबदो सुमाइ तौबजी तौदनबा तौबिदबसु फेदुगा सिमक्ति याम मरुइबा पोदमनी अखोइना यामना फजना कॉर्पोरेशन पीरगने फजना तहो फै मरमदी 2008 ता ऑल इंडिया की लोयरगा होजिबो अखोइना लोइदना लेबसे अदगी कमीशन जी सेम भाइजे था सही गुदिंग सेम पोंते मतम सांग ले सेमलिना आइदी याम फजना तौबा नियम चुमना स्टेट की तुंगी माय लेपकदबनिना हाइबा डेलिमिटेशन की थबक प्रोसेस असी याम चुमना तौबगी तंगाई फदबा लई हाइबा वाफम दिनि तावना थबिबसे मखा तब पाउसिंग खना तिंgai मांगोइना अतेन ब्रेक अम लौसगे ब्रेक की मतुंगदा लमफेन नुपामना लाइसेंस तोंगैना कापदा अमा सिरि हाइबा वाफम यावना तोंगा तोंगा वाफम सिंग अमुंग नेने सगे अतेन ब्रेक अमतंग लौसगे Lumsingberg Cab brings you a brand new fare chart for wedding packages. Package number 1, within Imphal city area up to the range of 15 kilometers for 6 hours at rupees 1,800 only. Package number 2, outside Imphal city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3, outside Imphal city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact 1800-1027-959 or 8794-613154 or visit our office at Nagamapal Rims Road near Nityananda Mandir.
ब्रेक की मतुंग दा अमुका ना तराम नोक्सरी तम मखता ना लमफेन की सुपर मार्केट तंगरंग से याम लाइवक थिबा थौदो अमा थोई चटमिना बनी हाई तोंगा तोंगा पेपर सिंग के रिपोर्ट के मतुंगिना मियो अनि खक से हिदाक थकमिना बसपदा लाइसेंस कन कापद मियो एबा सिरे हाई अदुगा मिहाल से सेनरिबा मियो दु फारे हाइबगी सेनेंडर तौरे हाइबगी वाफम यावरी अदु लाइखिदबा मी दुदी ईश्वरगी नोंदंगी मतुंगिना सक्रे तौदबु लानिंगिबा वाफम दी लाइसेंस गन सी मी मैंने हेक्ट पाइबे याब्रा अदुगा लाइसेंस गन अइना पाइरे हेदना नोमैसी एनी टाइम अमदे हेक्ट सिनब याब्रा हाइबसी क्वेश्चन अमा अचौबा मुचिति थोले लाइगिदबा मी दुदी ईश्वरगी नोंदम लाइग्रे अदुबु मागी मसा मसु सिंग मयाम लेरम सु याम तोरबे लाइबक थिबा मादी लाइबक थिग्रे तौबदु मखाताना मियोय खुदिमंगना मसाई सेफ गार्ड ने हेक्ट लाइसेंस गन पाइरगा हेक्ट सिननि मौंदा सिनबसी याब्रा कमाइना लाइसेंस गन पीबगी नॉर्म्स मसी मयाम से थुगाइरकपगी पोसी लाखपसना मोरकन उस्ति मिसी मना तो अदु लाइसेंस कन पीबसी सरकारसना यामना कुमना मॉनिटर तौबगी तंगाई फदब लयन खरि तम कै थंग लाइबा अमगी बेसिकली मागी मियाम जिंगसिगी सोशल सिक्योरिटी से सी तसेंगबदी मसी की पांदुमनी स्टेट की फंक्शन जो को अदुई मनुंगदा अमुकैना पर्सनल सिक्योरिटी को इसागी ओबे इंडिविजुअल सिक्योरिटी जो इज वेरी इंपोर्टेंट का अदुदा मरुइना कोई लाइसेंस गन पाइसी सिक्योरिटी माइ मसाई सिक्योरिटी पर्सनल सिक्योरिटी थ्रीट तौरबा अदगिदी अखोइगी लन थुम लेजबा नाइति खुरान चिंथीगी पोट कनबा लेमोंदे यंगसिनबा यामकानदुदा मतिक साबा मीदी मतिक साबा इन द सेंस दे लाइक सोइबनते माइ लॉजिक याम लेबा रीजनिंग लेबा मसाजी यामना फजना कंट्रोल तौबा ngamjaba यामना खरा चौखटबा मीना मसागी सिक्योरिटी की पाइबा पोटुनेबा लाइसेंस गन से अदो अयाम्बा सरकार न पीबसी अइन सुम खंजबा तौबगी लालोबगी इरांग लेबनिना हेक्ट पीरगा लोइरेन खलेबा मरमदि माइ माइ युमदा पैसा खाइ लापो खोटपदा मोय माइ कापसनी गायना खनबगी लालोबदा दुमाइना थेंनबगी पोटु गी पांडमदा तरेंदमदा पिरम दोमान बलेबा अदुबु अदोमदि कैम तौद्रेना लनाइगुंबा कैगुंबा ngata तौनरेना अदे लेकाय लेकाय द लाइसेंस गन पायदी लिखरबदा लोरे ये पगजी हैंडो हलदना हा कुमै फियोंग गा कुमै फियोंग संगपदगजी उहनना अरे कयम काना जु नुंदांग थोंगादगा कापथोक्तना लेइदना को होजिति लुंगबा पार्टी जे दम नोंमै कापथोंग अदि ओथोकप मोंग अमदा चथरप पोट अमने अदुना मसी लाइसेंस सी पीबा मतमदा फजना पीबा मथौ तायन खले याम फजना होजिति मतमजु फरेदना अदुगा ममानब चबिनबदा वारी बताई सानरगा मंत्री सिंहजी नुमै लोय पाइनयमनेबा मोइजो पार्टी का तौबदा ससतनगा तौनरदि फरा दानेबा तौद तैनेबा तौदिदु साखोटपगिनेदना वाखन दु खनबगिनेबा अदुमाइना खोइगी लेरिबा पोटसिदा इन खंजबदा यु थकबजिजु यु थगा आयाम मतम ताजे यु थ मतुंगदा कापेगा हैब नत्रा अदु यु जिजु फमिनबा मिजे मसी मथोंग चादरदि यु थकचसु यायबा यू थकपद फमिनो मीजी मथोंग चादबसिदी कनागुंबमने यू थकता याद्रेना थकपिरगदिको फमिनबा मीजी यामना खनब फे ब्रांड खलुन हाइनेबा अदुना आइदी आइना हाइजनिंगबसी लाइसेंस पीबदसु याम सेक्शन बिरोको अदुगा हौजिक लरिबा मणिपुर कॉन्टेक्ससिदा हिदालांथक्सी थगा यामना चौखटबा मी नत्ते न खलगदी आइना हिदाक थकपद थकमिनबदा इसाना थकपद थकतवना फेना अदुमाय आई माकेरी थमजगे सरकार सिना अखोगी सेफगार्ड ओइननबा अखोइना कैगुंबा लाइसेंस गन पीबा तारगसु यामना कुपना यंगसिनबा अदुगा याम कुपना मॉनिटर तौबगी मथौ ताई हाइबगी वाफम लोइनना कैगुंबा मतम अमदा अखोइना पोथाननबने हाइदना अखोइना कैगुंबा हिदाक थकपा तारगसु अखोगी थकमिनरिबा मी अदु करमबनो कमाय तौबनो अदुगा हिदाक थकमिनरकपा मतुंदा कै ओइरकपा याबगे हाइबगी मओंगदु येंगलगा मी पुनबियु हाइबगी वाफमनि तामन थंबिबसी तम मखाताना क्लास 12 की एग्जाम सु वाथोक लाले थोरले हाइबा एम्स का अखोगी देसांग वाफम से मथंग मथंग सुम थोले एग्जाम लोइबा हाइबा तारे थोकपन मितुददी कया हाइरक्ते हंतक से एम्स का देसांग से लोइर मतुंदा हाइरकपदों तोई
ꯑꯗꯣ ꯑꯍꯥꯟꯕꯗ 11ꯁꯤꯅꯤ ꯊꯣꯛꯈꯤꯕꯁꯤꯅ 11ꯒꯤ ꯃꯇꯨꯡꯗ 10 ꯂꯥꯛꯈ꯭ꯔꯦ 10ꯒꯤꯁꯨ MIL ꯂꯣꯏꯕ ꯅꯨꯃꯤꯠꯇꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ 12ꯀꯤ ꯑꯦꯛꯖꯥꯝꯒꯤ ꯕꯥꯏꯑꯣꯂꯣꯖꯤ ꯁꯕꯖꯦꯛꯁꯤ ꯂꯤꯛ ꯑꯣꯏꯔꯦꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯑꯦ ꯑꯃꯈꯛꯇ ꯅꯠꯇꯅ ꯑꯍꯨꯝꯃꯛꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯂꯤꯛ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯑꯦ ꯑꯃꯔꯣꯝꯗꯅ ꯃꯔꯤ ꯂꯩꯅꯕ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯖꯥꯁꯤꯡ ꯌꯥꯎꯔꯝꯃꯒꯁꯨ ꯑꯦꯛꯁꯟ ꯂꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯔꯤ ꯑꯃꯅ ꯑꯦꯛꯁꯟ ꯂꯧꯅꯤ ꯍꯥꯏꯕꯅꯤ ꯑꯃꯅ ꯍꯧꯖꯤꯛꯇ ꯂꯤꯛ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯍꯥꯟꯅꯗꯤ ꯑꯃꯨꯛ ꯍꯥꯏꯗꯕ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯍꯥꯏꯔꯛꯄꯅꯤꯅ ꯃꯁꯤ ꯁꯔꯀꯥꯔꯅ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯍꯁ ꯌꯥꯝ ꯂꯨꯈ꯭ꯔꯦꯗꯤ ꯁꯤ ꯑꯐꯕ ꯏꯟꯗꯤꯀꯦꯁꯟ ꯅꯠꯇꯦ ꯊꯝꯖꯅꯤꯡꯉꯤꯗꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕ ꯍꯥꯏꯁꯦ ꯁꯥꯇ꯭ꯔꯅꯗꯤ ꯊꯤꯔꯝꯃꯣꯏꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯊꯤꯒꯠꯂꯦ ꯃꯃꯥ ꯃꯄꯥꯅꯒꯨꯝꯕ ꯊꯤꯒꯠꯂꯤ ꯁꯥꯇ꯭ꯔꯅꯗꯤ ꯀꯣꯏꯆꯠ ꯆꯠꯂꯒ ꯀꯣꯏꯁꯟꯁꯦ ꯑꯝꯇ ꯄꯤꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯦ ꯆꯠꯅꯗꯦꯕ ꯀꯩꯁꯨ ꯑꯗꯒꯤꯗꯤ ꯃꯥꯏ ꯀꯟꯁꯔꯟꯁꯤꯡꯗꯨꯅ ꯑꯣꯖꯥꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯃꯥꯒꯤ ꯄꯔꯤꯈꯥꯒꯤ ꯂꯩꯔꯤꯕ ꯑꯦꯅꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯁꯨꯀꯣ ꯃꯣꯏꯅ ꯑꯣꯏꯔꯛꯇ꯭ꯔꯗꯤ ꯀꯗꯥꯏꯗꯩꯗꯤ ꯑꯣꯏꯔꯛꯇꯒꯦꯗꯣ ꯑꯗꯨꯅ ꯁꯤꯟꯁꯔꯤꯇꯤ ꯌꯥꯝ ꯋꯥꯠꯄꯁꯦ ꯁꯤꯟꯁꯔꯤꯇꯤ ꯌꯥꯝ ꯋꯥꯠꯄꯁꯤꯒꯤ ꯃꯥꯒꯤ ꯔꯨꯠ ꯀꯣꯖ ꯑꯇꯩ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯦ ꯃꯥꯔꯛ ꯌꯥꯝ ꯇꯥꯟꯅꯈ꯭ꯔꯦꯕ ꯃꯥꯔꯛ ꯑꯣꯔꯤꯌꯦꯟꯇꯦꯠ ꯌꯥꯝ ꯑꯣꯏꯈ꯭ꯔꯦꯕ ꯁꯦ ꯃꯔꯥꯏꯕꯛ ꯐꯗꯅ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯔꯅꯨꯅꯦ ꯀꯣꯏꯁꯟꯁꯦ ꯈꯔ ꯈꯪꯕ ꯑꯉꯥꯡꯁꯤꯡꯅ ꯀꯣꯏꯁꯟꯗꯨ ꯈꯛꯇ ꯆꯤꯟꯐꯥ ꯄꯨꯔꯒ ꯏꯔꯣꯅꯦ ꯃꯥ ꯄꯦꯄꯔꯗꯨꯗ ꯐꯥꯁ ꯇꯥꯔꯛꯄ ꯌꯥꯏ ꯑꯗꯣ ꯃꯉꯣꯟꯗꯗꯤ ꯀꯔꯤꯗꯤ ꯌꯥꯎꯔꯤ ꯃꯒꯨꯟꯗꯣ ꯑꯩꯈꯣꯏꯗ ꯅꯨꯡꯗ ꯌꯥꯎꯕ ꯒꯨꯟꯁꯤ ꯈꯟꯅꯗ꯭ꯔꯦꯕ ꯛꯋꯥꯂꯤꯇꯤꯗꯣ ꯃꯥꯔꯛꯇꯨ ꯋꯥꯡꯕꯗ ꯈꯜꯂ ꯂꯥꯛꯈ꯭ꯔꯦꯕ ꯎꯝ ꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯃꯛ ꯁꯤꯅꯦꯕ ꯌꯥꯝ ꯆꯥꯎꯅ ꯃꯃꯤ ꯇꯥꯔꯛꯏꯁꯦ ꯑꯗꯣ ꯁꯤ ꯑꯐꯕ ꯅꯠꯇꯦꯕ ꯁꯤ ꯌꯥꯝ ꯂꯥꯟꯅ ꯆꯠꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯩꯈꯣꯏ ꯂꯝꯕꯦꯜ ꯑꯃꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔꯅ ꯂꯧꯈꯠꯄ ꯌꯥꯕ ꯃꯥꯏ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤꯒ ꯍꯥꯏꯔꯤꯁꯤ ꯇꯧꯐꯝ ꯊꯣꯛꯑꯦ ꯈꯜꯂꯦꯕ ꯑꯗꯣ ꯁꯤꯗ ꯃꯟꯇ꯭ꯔꯤꯅ ꯀꯩꯅꯗ ꯌꯥꯝꯅ ꯋꯥꯡꯕ ꯊꯥꯛꯀꯤ ꯀꯩꯅꯣꯁꯤꯡꯅꯒ ꯀꯩꯁꯨ ꯁꯤ ꯏꯟꯚꯣꯜꯕ ꯇꯧꯔꯝꯃꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯒꯤ ꯀꯟꯁꯔꯟ ꯑꯣꯏꯕꯒꯤ ꯃꯣꯏ ꯆꯦꯟꯅꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯕ ꯁꯤꯡꯁꯤꯅꯅꯦꯕ ꯁꯤꯟꯁꯔꯤꯇꯤ ꯋꯥꯠꯄꯗꯒꯤ ꯇꯧꯔꯝꯗꯣꯏ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯁꯥꯊꯤꯕ ꯗꯟꯗꯤꯀꯣ ꯃꯄꯨꯟꯁꯤꯒꯤ ꯊꯕꯛ ꯇꯧꯍꯟꯗꯕꯤ ꯀꯛꯊꯠꯈꯤꯕꯤ ꯍꯦꯛꯇ ꯃꯑꯣꯡ ꯆꯥꯗꯕ ꯃꯑꯣꯡꯗ ꯗꯤꯁꯥꯝꯒ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟ ꯑꯦꯝꯁꯨ ꯀꯩꯁꯨ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯁꯦꯚꯤꯌꯔ ꯑꯣꯏꯕ ꯄꯅꯤꯁꯃꯦꯟ ꯑꯃꯀꯣ ꯇꯨ ꯁꯝ ꯑꯦꯛꯁꯇꯦꯟ ꯄꯤꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯔꯥꯏꯕꯛꯁꯤꯗꯤ ꯏꯗꯨꯀꯦꯁꯟꯗ ꯂꯦꯞꯄꯅꯤꯅꯅꯦ ꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯂꯧꯒꯗꯧꯅꯦꯕ ꯃꯔꯝꯗꯤ ꯃꯤ ꯁꯥꯔꯛꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯁꯨ ꯀꯣꯛꯁꯤꯅꯦꯕ ꯁꯥꯔꯛꯏꯁꯦ ꯀꯣꯛꯁꯤꯅꯅꯤꯗꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯑꯍꯣꯡꯕ ꯃꯌꯥꯝꯁꯦ ꯆꯥꯎꯈꯠꯄ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯅꯤꯅ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟꯅ ꯌꯥꯝꯅ ꯍꯦꯟꯅ ꯁꯤꯗ ꯊꯋꯥꯏ ꯌꯥꯎꯔꯒ ꯍꯣꯠꯅꯔꯤꯕ ꯃꯊꯧ ꯇꯥꯏ ꯈꯜꯂꯤ ꯍꯥꯟꯅ ꯌꯥꯝ ꯐꯠꯂꯝꯗꯕꯗꯨ ꯍꯥꯏꯐꯦꯠ ꯐꯔꯛꯑꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯍꯥꯏꯐꯦꯠ ꯐꯕ ꯃꯑꯣꯡꯗ ꯂꯥꯛꯑꯕꯅꯦꯕ ꯃꯥꯁ ꯀꯣꯄꯤꯡ ꯇꯧꯔꯝꯕꯒꯗꯨ ꯇꯣꯛꯈꯤꯗꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯍꯟꯊꯔꯛꯑꯕꯅꯦꯕ ꯑꯗꯣ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟꯁꯤꯡꯒꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯀ꯭ꯔꯦꯗꯤꯠ ꯑꯃꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯑꯃꯨꯛ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯑꯣꯖꯥ ꯑꯣꯏꯖꯔꯛꯄꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯐꯕ ꯅꯠꯇꯦ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯄꯣꯠꯅꯦ ꯁꯤꯟꯁꯔꯤꯇꯤ ꯋꯥꯠꯂꯤꯁꯦ ꯊꯤꯔꯤꯕ ꯀꯥꯡꯕꯨꯁꯨ ꯄꯤꯔꯤꯕ ꯀꯥꯡꯕꯨꯁꯨ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯅ ꯇꯥꯛꯏꯗꯤ ꯑꯇꯩ ꯑꯃꯨꯛ ꯅꯠꯇ꯭ꯔꯦꯕ ꯑꯉꯥꯡꯁꯤꯡꯁꯤ ꯐꯖꯅ ꯁꯦꯝꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯦꯕ ꯃꯥꯔꯛ ꯌꯥꯝ ꯐꯪꯁꯅꯨ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯥꯔꯛꯇꯤ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒꯗꯤ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯃꯤ ꯊꯦꯡꯅꯔꯛꯄꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯗ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯊꯨꯕ ꯃꯇꯝꯒꯤ ꯗꯤꯁꯤꯖꯟ ꯂꯧꯔꯛꯄꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯄꯥꯔꯛꯄ ꯅꯝꯕꯔ ꯐꯪꯗꯕ ꯃꯤꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯗꯣꯏꯅꯦꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯔꯛꯑꯁꯨ ꯍꯧꯖꯤꯛꯁꯤ ꯗꯦꯁꯥꯝꯒꯤ ꯑꯦꯝꯁꯅ ꯍꯥꯏꯔꯤꯁꯤ ꯃꯅꯤꯄꯨꯔ ꯏꯖꯨꯀꯦꯁꯟ ꯑꯦꯛꯇ ꯄꯦꯅꯥꯜꯇꯤꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯑꯃ ꯍꯥꯞꯄꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩ ꯇꯧꯕꯇꯕꯨ ꯗꯦꯁꯥꯝꯒꯤ ꯑꯦꯝꯁꯀꯅ ꯍꯟꯗꯛ ꯄꯨꯊꯣꯛꯏꯕ ꯄꯣꯠꯁꯤ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯑꯐꯕ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯋꯥꯍꯪꯗꯤ ꯂꯩꯔꯤꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯛ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯁꯔꯀꯥꯔꯁꯤꯅ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯁꯔꯀꯥꯔꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯕꯗꯤ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯗꯦꯁꯥꯝꯒ ꯑꯦꯝꯁꯀꯅ ꯄꯨꯊꯣꯔꯛꯏꯕ ꯑꯁꯤꯗꯤ ꯊꯦꯡꯅ ꯌꯥꯝꯅ ꯑꯐꯕ ꯑꯃꯗꯤ ꯑꯣꯏ ꯃꯥꯅꯦ ꯁꯤꯒꯤꯁꯦ ꯑꯦꯛꯁꯟ ꯂꯧꯕ ꯂꯧꯗꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯣꯏꯈ꯭ꯔꯕꯅꯤꯅꯀꯣ ꯇꯛꯈꯠꯂꯨꯕꯁꯨ ꯌꯥꯔꯣꯏꯗꯅ ꯈꯨꯗꯝ ꯂꯩꯇꯕꯅꯤꯅ ꯑꯗꯨꯗ ꯁꯤꯗ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛꯀꯤꯗꯣ ꯃꯣꯏꯅ ꯍꯥꯏꯁꯦ ꯍꯥꯏꯔꯤꯕꯁꯤꯗ ꯄꯅꯤꯁꯃꯦꯟꯒꯤ ꯑꯦꯛꯁꯤꯗ ꯍꯥꯞꯆꯤꯟꯕ ꯍꯥꯏꯁꯦ ꯇꯧꯍꯧꯔꯒꯗꯤ ꯑꯗꯨꯝ ꯐꯔꯦꯗ ꯇꯨ ꯁꯝ ꯑꯦꯛꯁꯇꯦꯟ ꯃꯇꯝꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅ ꯌꯥꯝ ꯇꯦꯟꯇꯛꯅ RN ꯔꯕꯤꯅ NNPCꯒ ꯗꯦꯜꯂꯤꯗ ꯂꯣꯟ ꯎꯅꯒꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦ ꯑꯅꯤ ꯑꯍꯨꯝꯗ ꯌꯥꯎꯔꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛꯁꯤ NHNIMꯒ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯋꯥꯔꯣꯏꯁꯤꯟꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯠ ꯍꯧꯖꯤꯛꯁꯦ ꯊꯣꯛꯂꯛꯄ ꯍꯧꯔꯛꯑꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ प्रजाꯁꯤꯡꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟꯁꯤ ꯂꯧꯔꯛꯇꯕꯅꯤꯅ ꯐꯥꯏꯅꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯁꯣꯏ ꯇꯧꯅꯗ꯭ꯔꯤꯕꯅꯤꯅ ꯈꯤꯇꯪ ꯃꯈꯩꯗꯤ ꯅꯦꯝꯊꯔꯒꯁꯨ
ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯆꯔꯥꯡꯅꯕꯗꯤ ꯂꯩꯔꯤ ꯀꯩ ꯂꯥꯛꯀꯗꯒꯦ ꯄꯥꯟ ꯅꯥꯒꯥ ꯂꯥꯛꯀꯗꯒꯦ ꯂꯥꯛꯀꯗ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯂꯣꯟꯅ ꯎꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯗꯤ ꯑꯣꯏ ꯀꯔꯤ ꯊꯝꯕꯤꯒꯦ ꯇꯥꯃꯣ ꯄꯥꯟ ꯅꯥꯒꯥ ꯕꯣꯗꯤ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯗ NNPGꯅꯁꯨꯅꯦ ꯃꯣꯏꯅꯁꯨ ꯂꯩꯍꯟꯅꯤꯡꯗꯕ ꯇꯨꯃꯤꯟꯅ ꯎꯅꯈ꯭ꯔꯦ ꯍꯥꯏꯁꯤ ꯂꯩꯍꯟꯒꯅꯨ ꯍꯥꯏꯗꯣꯏꯅꯦ NNCꯅꯗꯤ ꯄꯥꯝꯕ ꯑꯗ ꯌꯥꯝ ꯂꯨꯔꯤꯁꯦ NNPGꯅ ꯑꯃꯨꯛ ꯀꯟꯁꯔꯟ ꯑꯣꯏꯔꯤꯁꯤꯅ ꯃꯁꯤꯒꯤ ꯕꯣꯗꯤꯁꯤ ꯂꯩꯔꯗꯤ ꯃꯦꯝꯕꯔꯁꯤꯞꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯅ ꯌꯥꯝꯗꯣꯔꯦꯕ ꯅꯥꯒꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤ ꯌꯥꯝꯃꯤꯗꯅ ꯃꯁꯤꯡꯁꯦꯀꯣ ꯑꯗꯨꯅ 22ꯒꯨꯝꯕ ꯑꯣꯏꯔꯦ ꯈꯜꯂꯁꯦꯕ ꯃꯣꯏ ꯁꯣꯝꯒꯤ 13 ꯑꯣꯏꯔꯦ ꯈꯜꯂꯁꯦꯕ ꯅꯥꯒꯥꯂꯦꯟꯒꯤ ꯑꯦꯟꯇꯤꯌꯔ ꯅꯥꯒꯥꯂꯦꯟꯒꯤ ꯅꯥꯒꯥ ꯀꯝꯃꯨꯅꯤꯇꯤꯗ ꯑꯩꯈꯣꯏꯅ ꯍꯦꯜꯂꯦꯅ ꯑꯗꯣ ꯁꯤ ꯃꯤꯍꯨꯠ ꯑꯃꯃꯝ ꯂꯥꯛꯑꯒꯗꯤ ꯍꯌꯦꯡ ꯅꯥꯒꯥ ꯕꯣꯗꯤꯗꯨꯗꯗꯤ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡꯗꯤ ꯁꯣꯝꯅ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯅꯤ ꯄꯔꯃꯅꯦꯟ ꯑꯣꯏꯅ ꯑꯗꯨꯅ ꯃꯣꯏꯅꯁꯨ ꯃꯁꯤ ꯌꯥꯝꯅ ꯂꯣꯕꯤ ꯇꯧꯕꯅꯦ ꯃꯣꯏꯗ ꯑꯗꯨꯅ ꯑꯩ ꯐꯪꯗꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯎꯅꯔꯤꯕ ꯂꯣꯏꯅꯃꯛꯁꯤꯗ NNPGꯒꯤ ꯐꯤꯔꯦꯞꯇꯤ ꯍꯧꯖꯤꯛꯁꯨ NSN ꯑꯥꯏ ꯌꯥꯎꯗ꯭ꯔꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯕꯅꯦꯕ ꯃꯔꯝꯗꯤ ꯍꯣꯜ ꯗꯤꯁ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯀꯟꯁꯔꯟ ꯑꯣꯏꯔꯤꯁꯤ ꯅꯥꯒꯥꯂꯦꯟ ꯏꯠꯁꯦꯜꯐꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯛꯁꯇꯨ ꯃꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯁꯤꯗ NSN ꯑꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯅꯁꯨ ꯁꯣꯕꯔꯦꯟꯇꯤꯒꯨꯝꯕ ꯑꯗꯒꯤ ꯁꯦꯄꯔꯦꯠ ꯐ꯭ꯂꯦꯒꯀꯨꯝꯕ ꯅꯥꯒꯥ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯍꯧꯔꯨꯕ ꯂꯥꯟꯅꯤꯅ 75ꯀꯤ ꯁꯤꯂꯣꯡ ꯑꯦꯀꯣꯔꯗꯇꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯗꯤꯃꯥꯟꯅꯦꯕ ꯄꯥꯝꯕꯁꯦ ꯑꯗꯨꯗ ꯃꯤꯍꯥꯠ ꯃꯤꯄꯨꯠ ꯃꯔꯤ ꯇꯧꯅꯔꯒ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯞ ꯃꯥꯟꯅꯕ ꯑꯗꯩ ꯈꯔ ꯍꯟꯊꯕ ꯊꯥꯛꯇ ꯐꯪꯉꯒꯗꯤ ꯁꯥꯡꯉꯕ ꯆꯍꯤꯁꯤꯒꯤ ꯁ꯭ꯇ꯭ꯔꯒꯜꯒꯤ ꯁꯤꯒꯤ ꯃꯤ ꯃꯌꯥꯝꯒꯤ ꯃꯣꯏꯅꯁꯨ NNC ꯃꯤ ꯃꯌꯥꯝ ꯍꯥꯠꯈ꯭ꯔꯦꯅ ꯌꯥꯅꯤꯡꯗꯦꯅ ꯂꯣꯏꯅꯃꯛ ꯌꯦꯡꯉꯒ ꯃꯣꯏꯗꯤ ꯌꯥꯝꯅꯗꯤ ꯂꯨꯕ ꯇꯥꯡꯀꯛꯅꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯃꯥꯡꯗ RN ꯔꯕꯤꯅ ꯇꯥꯃꯣ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ IM ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ IMꯁꯨ ꯔꯤꯑꯦꯛ ꯇꯧꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯕꯅꯤ나 ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ IMꯗꯗꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏ ꯃꯉꯣꯟꯗꯗꯅꯤ ꯂꯨꯔꯤꯁꯦ ꯑꯁꯣꯝꯗꯗꯤ ꯂꯥꯏꯔꯦ ꯃꯣꯏꯒꯤꯗꯤ ꯂꯣꯏꯁꯤꯜꯈ꯭ꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯅꯦꯕ ꯑꯗꯨꯒ ꯁꯣꯝꯒꯤ ꯌꯦꯡꯕ ꯌꯦꯡꯗꯕ ꯁꯣꯝꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯧ ꯃꯉꯥꯏꯔꯦ ꯁꯣꯝꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗ꯭ꯔꯒꯅ ꯋꯥꯊꯣꯛꯁꯤꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒ NSN ꯑꯥꯏꯒꯤꯗ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯍꯧꯔꯅꯤ NSN ꯑꯥꯏ ꯑꯃꯁꯨꯡ ꯚꯥꯔꯠ ꯁꯔꯀꯥꯔ ꯂꯣꯏꯅꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒ NNPGꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯑꯁꯤꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯑꯃꯔꯣꯝꯗ ꯅꯥꯒꯥꯒꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯅꯥꯒꯥꯂꯦꯟ ꯈꯛꯇꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯑꯃꯁꯨꯡ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯋꯥꯔꯣꯏꯁꯤꯜ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯅꯣꯔꯠ ꯏꯁꯀꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯇꯥꯃꯣꯅ ꯊꯝꯕꯤꯔꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯌꯨꯛꯇ ꯐꯣꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ ꯇꯥꯃꯣ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯒꯤꯗꯃꯛ ꯇꯥꯃꯣ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯃꯤꯠꯌꯦꯡ ꯊꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ